online Manipur YouTube channel swing bir mayam pung pom kan taram nok sari han badem na marui pawama update thamjage haukiba megi tang ohum dagi hujik paw leptana thorak liba Manipur gi kanglup ki irang asina maram oiduna lanjenerak lab amadi awana taraba sing the YouTubers amadi social media influencers of Manipur amadi mapan gi YouTubers iraisa singna ngamjaba contribution tawnu tangai fadana sangba polam khara wapokpi sugnu amadi wanguda satuna mafamdugi khunja singda hakthengna tengbang polam sing adu khusinaki loinana irang asida leikhidraba iraisa pumnamaki mafamda suminat ani tuminna leptuna leikhidraba thawai singna mapugi leikolda ingna sikna leinaba thawni jaki tengbang polam sing pibagi khungsat aduda mafam adugi khunja singna mafam aduda tengnariba khudong sadaba kaya su thamoi sokna paudam lakhi wapok pidagi khunja amana hai mafam adu kukigi khulga yamna naknaba kilometer amagi distance phadabana mafam aduda mikuk nahum singna leiba mathau tai amadi mafam adudagi nupi angang sing safagadaba mafam singda lanjena duna leikhre herki mafam asi yamna khudong thingai oiba amadi singi mafam oibana matik sana mainga na thanduna numidangi matamda thamba mathau tai herki amarumda ningthau khongi mangol nganbi college ta hangba relief camp aduda punna mioi samaga maudragani thoi leheuki amadi mafam aduda lanjena duna leiramba angang singda sananaba polam sing yenthoklamki amadi makhoigi thamoida sauthok-saba poknaba ikhoisu makhoigi damakta pampom tingli haibadu ulamki relief camp adugi oina sanaba polamda sanam tilhona singba polam sing awatpa adumak mayoknari haina su pawdamlaki loinana pendaba wafam sing leirabasu democratic oiba maungda government ga famina duna dialogue tawduna warusin puraknaba honaminasi violence na nakal animaki mangjabana tana kari su purakloi makhatana awana tarabasing da su saruk yazagani amadi thokliba kanglupki irang asida nakal anigi miyo singna pukning phathabiraga tungi miron gi damakta amadi iramdam Manipur gi apunbagi saktam gi damakta lepminaduna hanagi punsironda hanjilaknaba nakal animakki miyamda YouTubers amadi social media influencers of Manipur amadi mapan gi YouTubers iraisa singi maikaidagi nolokna apul tawjari aduga mathengi update asina tabi khitraba kholau Martian Navy nongpok yoirenba waikom nilakamal Elias boicha son of iboyaima and tondon of kongpal khaidem lekai yum kai palaro imalai baki damakta masik thokpa thabuk ama tawramgani haina toina palambadu leikhitrawa matungda khanglagi machin marang mari gi manungda khwaidagi tonba oijarbasu khwaidagi lingjin khaba oibana miyamgi damakta mangjin thana satkhre miyam na nungsina thonba athouba mahaki mingkhai nongpok yoirenba haiba mingthon phangduna chatloko he athouba nahaki naringjin kanglaicha singda khiktabiramuko well wishers more details athouba pokpa waikhom iboyaima athouba pokpi waikhom ongbi tondon machi ahal waikhom ningon kajal machi yaima waikhom ningon susi ma mayamba waikhom nikal mataima waikhom ongbi Milan Kumari address Kongpal Khaidem Lekai TV Tower Road important dates Mangani Layun 5 July 2023 Lana Thoram 11 July 2023 aduga mathangi update moidong pokta kuki khulai pai basing landarakre AR na maram leitana khun ngakna ba leidiba bunker gi photo namkhraga hingde attack sathar pasimyam da singna pokhale khunja sing ngarang hing nung yai matung pung amarom tabada moidong pokta khul ngakna ba saba bunker da kuki militant sing oiramgani singna ba singna nongoi kapsin duna attack sathar khre hairi thaudog adugi matang da moidong pok maira paibi gi president and S Tombina Paumi Sing the High New Kaitel Man Bide Labor Sam Rifles ki Kangbu Amana Ngarang July Mari Ginung Tinpung Amarum Tabada Moidong Pokta Laktuna Kulngak Navasari Bunker da Maram Laitana photo Namduna Pukra Matung Numidangi Pung Amarum Tabada Kul Asibu Ngak Senaba Lady Bunker da Atexa Tarakpasi Kunjasing the Sauna Singnaba Pawan Bagaloina Nami Paiba Pognare Atekasi Assam Rifles na Satarak Bra Haibasi Miam the Sauna Singnale Mamang the Sukulasi the Atexa Taraktuna Kunja kaya sok apan nang hankiba leikrebani hojik su nongmai maruna panbagi soktuna leikan riban ha yauribani hanjin attack chatharak labba forward security force na yengduna leiba asi yaningde singdani union home minister aduga tampaktana CM Biren ing tappa puraklagani haikhrenga si fawa santi purakpa ngamdri masida lengak na santi purakle haiduna panglau to lauriba asi yaningde Manipur da thorak liba central forcing asi kuki khulai paiba sing da mateng pangna ba thorak pani haina lawi kuki terrorist sing asi ga AR ga manar ga mitai khulai khul sing da landarak pani maram adu
aduna India government na tharak liba security force sing Manipur da gi lautok pikru state asida India na tharak liba army air amata thambiran upamjedre state force ka oina leminazarege haiki mahakna hai hojik lau kadaba matam asida lobukta changba ngamdana leiba si pente kuki terrorist sing amadi Assam rifles na landara kadra haibegi mi paibana lau uninglaba su lobukta changba ngamdana leiri lengak na security force sing ngakhanduna lau uhalagani haikiba adu karamba matamda uhangadori pano asumna leirabadi mitei furup soidana mutkragani India government na pamliba simitei furup mutpa adura hangki ingenjau ko bolomi amana phongdorak pada irang asina maram oiraga singya de leiri bolofam sing lau upungamdana leiriba si lengak na mit changbiduna lau ubai hanbiu lau ubasat pada nong makeup sila kadra haibagi miam te mi paiba leiri maram aduna security matik sana ngakhan biduna lau ubai hanbiu haina phongdoki video sing bibagi damak mayam pum nam pom kana tagat cheri. Thank you so much.